खरा इंथवगा मुथीने तौरगा करिगुंब खरा थादोई अदुगा पिक्ट्रूना मी लेतव तंजा येंगलगा तोंबीबु कौनव तौरी अदुबु तोंबी लाअमदे मुथीना लाक्तेने अइदि अमुक हलकनी हाइबसी थाजदे पिक्ट्रूना मा अइने नुआइनी अइ कैलासता सोइल जटकनी अदुगा खंगनिदना मचिन थीबा मुथीना अइखोय हयेंग नोंगालगा करी तौब याय हेबतो फजन येंगलसी तो जेम्सना निपा नोय तमचौगा नोय मागसी कैनोमा इतौ तौइदा हेनरीना अपोक्ता वाइफ से सुम खरा लेबनी जेम्स खोय ngakna कैनो हाइसे नंग नहान खै अइखोयदा हाइदबा हेनरीना तयाइगा इगदी इमा तोंगाले अतैदी अमतने अदुसु तमचौसे इमाना चेलकपनी हाइब्रा कैनो यारे तोक्सी मसिगी वासे बुत नोय हाइब्रा अदु हानबमता तौसिने जोनीना अस नंगसु डायरेक्ट याइरगा ngangi हे अहिंगी मतमनी हेनरी अमदी जेम्स जोनी मखोय हुं का अमदा लेरी इखोयना पिक्ट्रूनीना तौरी मैमसे ओना तैना लेरमे हेनरीना अदुनी हाइबा तोंसांखोयगा इमान हेक मानदे करंब बुटनोसु खंगदेबा असुमना ngangnariङै तंजा अदुदा थोंदा कोक थिलकलमी जोनीना तोंसांग कनानो अमुक तौर इसिना थोंदु असुम थिनबा लेप्तबदगी तपना सु कौरई थोंसी हांगदो ओ थोंग हांगो खोंजेल लुतावदा मखोय अहुमदु तु चुंखिबु खंगहौदे स्वाई लाउरमी जोनी कीना कनानु निपा तमना रईसिना हेनरीना तोंसांग खोइदी मांदिबु सिदी बुटनोय हाइब्रा अदु ओइरा जालाने जेम्सना कनानो अहुमदु कीना थोंदु चंगसिलगा हांगदोई अदुबु कनासु लेरमदे जोनीना कनामता लेतेना करिनो हौजिक थिलइदुबा हेनरीना जोनी नंग मपानदा थोगा येंगो जोनी सुक्लगा चलुआदा अइ ngमोय नंग हेक येंगो असि हाइरगा तुंग हलकपदा हेनरीगा जेम्स कना लाक्तना इंथोई खंगलबा नंग अंगकपगी नोंगदमनी जोनीना हेक थोखिबगा थोंदु मपानदगी गमलाउना लोनसिलई जोनी कपलगा थोहांगो मिनाइसा थोहांगो हेनरी खोइसु चंगसिलगा थोंग हांगनबु तौई अदुबु मपानदगी लोनसिनखि जेम्सना जोनी थोंसांगो मपानदि लोनिनी मखोइना मपानदा कीयेना तौरगा मनुंगदु ओइना मैगदु अमुक मुत अमुक मम तौदुगा सानरई हेन किहनख्रे मपानदा थोकनबु तौबसु यादगुम तौरी हेनरीना जेम्स नोय पुको नत्रदि यारोय जेम्सना लाउरसे मैम तानबा हेनरीना मधु यारोय अखोय माना तौरक्तोइदो नंग खंगब्रा जेम्सना जोनी थोंसी हांग पुको उरसो खंगहौदना थोंदु गमलाउना हांगदोरई अदुगा मपानदा जोनीदु ममि लाउथोगा लेपगा लेरमी तौरमिबा मतौदुदा मखोय पुमनमक्ति कीवना लोइख्रे जोनी कदरोगे जोनी वा अमत nganगदे तुमिना का मनुंगदा चंगलई अदु उफदा हेनरीगा जेम्स कदी कीवना मसादु निख्रे मरमदी नोइनोइगी थवाई जोनीदा चंगख्रे खनख्रे हेनरीगा जेम्स का लाउरगु मपानदा चेंथोरई पुपु तयाय कनकना लेगे तोरो मखोइना युमया यौरकपदा मयामदु पाखनदना लोइना चेंथोकनरई अचौना इबुंग मचा कैदौरे हेनरी ममाय ममित कदु हुमांग कांखै पाखतना बाबु अखोय कादा वादु लोइद्रिङै लैमना कादा कैदौरे हाइनो असि हाइरगा मुथि खोइदि यंगदई हाइगे हाइना खलंबदु मया उमसिलगा हेनरी फाथरगा कस्तौदि सुमकीबा यक्रिसना कैगिनु किरिसना कना लैबगिनो मरम लेतना हेक्ति किबा याब्रने जेम्सना तमुचो नुसित खरा सिलकपा अदुइनी मुथिसु करिगुंबा अमदि तौरमलनी हाइवा मासु खंगी मयामदु करिसु तौदि हाइना तुमिन लेनख्रे अदुबु हेनरी खोइदी मुथिगी कादु ओइना लाई मुथिना कैदौरइनो नखोइदा हेनरी सु ngasai तौबसिंगदु लोइना तमी
thong ga thilai ni aduga Johnny wadu chap lepi aduga amuk yengnei mafam du da Johnny yenglai Johnny leram dabdu ufta Henry ga James kadi mamit mana lauthoga Johnny di Muthina chalo khara thuna fattaba thawaiduna amuk salak saramba tare James na toro di kai chakroge pupu ma thorak tene ma thwai khara nungai taba mali asumna Henry khoigi ka manung dala I maidu mutlaga leirambadu da Henry ga James ka muthi gi maningda yalaga inei pupu mai thanse makoina mai thanbuki changsilakpada khonjen amana Henry ga James ka du pakhatna but Muthina he thawai mire nang mafam sida kari pambagino sida la ibasi karigino wahaidu da noksilaga yam usitana nangi dina yamla se chalo nangoi na kai pamge Henry na he kaino masi aigi yumne yumbudi ni ai nangsi yumbura adu di sida la onne Henry masadu niklaga ai ko re amu singsim kini ni ba nang aingon da kana kolo Muthina lairon khara solaga mai macha ama kapaga changsili Johnny du mamit mana lauthoklaga lepka lerami ahumduna Johnny uvda chen khini matagum chongsilaga ta fai nganglok ivadu Johnny na nikhana khanglab nang kai cheni yam thuna ka adu dagi puthoga atopa ka amada usilai aduga fajana pullaga thami makok tuda lairon kaya solaga tawudagi amuk Johnny du mamitu koy otlaga yenglai makoi wakhalda butsi Johnny di changle haina leivani Muthina hauji phawu nang thoktriba Johnny du peri tawraga kadaidano tho haino ai James na Johnny nang ai khoi khangtraba Johnny na ai ngaudi kaino na khoina aingon na tawrise thado ai bu thado Johnny na ngang livadu taraga Henry na butna ma thadoknava hayan bu eramgani Johnny na aingonda but changdiye aina but changbane Henry na kaino haidubo Johnny ngasai mabu mapanda inthokpagi matangdu wari lirai Henry khoina Johnny bu mapanda yengna vukana haibudagi Johnny su ma thokpa ngamoi haiba tanjadu da musin mukhai mapandagi ama changlak toigi tawba aduda Johnny na Henry khoida haigi hek tawbuga James ka makhoi anina hana inthorakpani buttusu makhoin hek inthorakpaga manungda paisinki Henry khoina di khanghobu nate masi punamaksi Johnny na ubudagi mapanda thonglonsin khibadu makhoina di butnani haina khalami Johnny mapanda pakhatna butti manungda changkhre kamai tawni ai amo asumna tawringai tanjaduda nakanda khonjen amakhak tarai Krishna noklaga lin nama pharga pukhibadu uvada Johnny masadu swai laukre makhoigi mawongdu uvada hena kikre thongsi hango haibane thongsi hango minaisa manungdasu Henry khoida mai muthattana kanna tamnaba horapadagi Johnny da thong hangnaba hai adubu Johnny di karigumba khara uvadagi tumina laikre ngaktang leiraga thongdu tapna hangdorai aduga thawai ama changbadawna mamitu lauthoklaga changlai ma ubada Henry ga James kadu kidana chenkhrabani tungda Johnny su chelaknava tawudagi tungdagi magi makuttu ta farai Johnny kina leithorakpada tamthirava saktam ama lepaga leirambadu ubada mamitu chafumuk lauthoga maya achobadu kibagi higalakpada kihallage sadana leiramiba buttu ma oina kikhre imau kijaye Johnny su kivana masadu buttagi hena tamthiba saktam amada laikre noina mi sisu buttagi hena kiva saktam laivoire ngasaidagi Johnny liriva wari sitavda makoi loina nokthorei thuyaso nang hek tawthorapusima muthidi nokpaga amata changde pakhatna nangna haibadu lin ama ukhi haiba natra Johnny na hoi mane toro sumale makoi su Pitrogi katamna lai thong hanglaga yengluvada toro leiramdre toro Henry na
ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯂꯩꯇꯤꯌꯦ ꯖꯣꯅꯤꯅ ꯉꯁꯥꯏ ꯅꯣꯏ ꯇꯥꯃꯣ ꯆꯧꯅ ꯂꯤꯟ ꯑꯃ ꯁꯔꯪꯗ ꯍꯥꯞꯄꯒ ꯄꯨꯈꯤꯕ ꯎꯏꯌꯦ ꯖꯦꯝꯁꯅ ꯇꯣꯡꯁꯥꯡꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯅ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕꯅꯤꯅꯦ ꯃꯨꯊꯤꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯉꯥꯏꯈꯣꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯟꯖꯥ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯌꯦꯀ꯭ꯔꯤꯁꯟ ꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯅꯨꯡꯗꯁꯨ ꯃꯤ ꯈꯔ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯤ ꯃꯁꯤꯒꯤ ꯂꯤꯟꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯒꯤ ꯃꯪꯗ ꯌꯥꯝ ꯎꯔꯤꯁꯦ ꯃꯁꯤ ꯍꯥꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯨꯗ ꯊꯝꯕ꯭ꯔꯥ ꯑꯃ ꯇꯧꯁꯦ ꯂꯩꯃꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯤꯅꯕ ꯇꯧꯔꯒ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯅꯣꯏꯅꯣꯏꯁꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯗꯧꯔꯦꯃꯤ ꯃꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯥꯛꯅꯍꯟꯗꯕ ꯌꯥꯗꯦ ꯇꯁꯦꯡꯕꯁꯨꯅꯤ ꯅꯣꯏꯅꯣꯏꯁꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯅꯤ ꯁꯥꯐꯣꯡꯂꯛꯇꯅ ꯄꯤꯛꯇ꯭ꯔꯨ ꯈꯣꯏ ꯇꯣꯡꯁꯥꯡ ꯈꯣꯏ ꯂꯥꯛꯈꯣꯠ ꯇꯧꯕꯗꯒꯤ ꯃꯥꯁꯨ ꯁꯥꯐꯣꯡꯕ ꯍꯧꯔꯛꯄꯅꯤ ꯃꯁꯤꯅꯅꯤ ꯃꯨꯊꯤꯕꯨ ꯂꯩꯃꯒ ꯌꯦꯀ꯭ꯔꯤꯁꯟꯒ ꯃꯥꯟꯅꯔꯒ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯐꯕ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯍꯨ ꯄꯨꯕ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯒꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏ ꯄꯣꯛꯇ꯭ꯔꯃꯛꯁꯨ ꯃꯃꯥꯗ ꯃꯃꯥꯗꯧꯅ ꯈꯜꯂꯨꯔꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯤ ꯎꯕ ꯐꯪꯂꯝꯗ꯭ꯔꯦ ꯃꯄꯥꯟ ꯊꯣꯡꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯟꯕꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯖꯦꯝꯁꯀ ꯖꯣꯅꯤꯒꯅ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯅꯤꯄꯥ ꯍꯦꯟꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯠꯅ ꯑꯩꯈꯣꯏ ꯇꯣꯔꯣ ꯐꯨꯀꯟꯁꯤ ꯂꯩꯃꯅ ꯅꯍꯥꯟꯒꯤ ꯗꯥꯏꯃꯟꯗꯣ ꯑꯃꯨꯛ ꯎꯍꯟꯕ ꯌꯥꯗꯦꯀꯣ ꯌꯥꯏꯃꯗꯤ ꯁꯨꯝꯕꯁꯤ ꯀꯌꯥ ꯊꯋꯥ ꯁꯥꯗꯕꯅꯤ ꯑꯗꯨꯅ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯒ ꯌꯨꯝꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯨ ꯅꯪꯒꯤꯒ ꯅꯆꯟꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯤꯡꯗ ꯑꯣꯟꯅꯕ ꯀꯟꯅ ꯇꯧꯁꯤ ꯌꯦꯀ꯭ꯔꯤꯁꯟꯅ ꯑꯩꯈꯣꯏꯗ ꯌꯦꯠꯂꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯁꯤꯗ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯊꯤ ꯇꯥꯔꯅꯤ ꯍꯦꯟꯔꯤ ꯈꯣꯏꯗꯤ ꯉꯁꯥꯏꯈꯩ ꯎꯔꯝꯗꯦ ꯇꯣꯡꯁꯥꯡꯅ ꯃꯁꯥ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗ ꯅꯞꯄꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤ ꯁꯥꯗꯅ ꯌꯣꯡꯗꯧꯅ ꯃꯉꯛꯀꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯦ ꯆꯪꯁꯤꯜꯂꯒ ꯇꯨꯡꯗꯒꯤ ꯀꯥꯛ ꯀꯥꯛ ꯍꯠꯂꯨꯕꯗ ꯇꯣꯡꯁꯥꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯏꯃꯥꯎ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯁꯥꯔꯝꯕ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯀ꯭ꯔꯤꯁꯟ ꯃꯈꯨꯠꯇ ꯔꯤꯚꯣꯜꯚꯔ ꯑꯃ ꯄꯥꯏꯔꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯤꯔ ꯁꯥꯔꯥ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒꯦ ꯋꯥꯁꯦ ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯁꯔꯪ ꯃꯅꯨꯡꯗꯨꯗ ꯂꯤꯟ ꯑꯣꯜꯂꯒ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯃꯁꯥꯒꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯌꯦꯡꯂꯛꯏ ꯃꯁꯤ ꯑꯩ ꯁꯥꯎꯗꯧꯔꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ ꯑꯩꯅ ꯃꯁꯛ ꯐꯖꯕꯁꯤꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯀꯩꯝꯇ ꯇꯧꯗꯕꯅꯦꯕ ꯌꯦꯀ꯭ꯔꯤꯁꯟꯅ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯒ ꯃꯁꯤꯅ ꯏꯃꯨꯡꯁꯤꯗ ꯉꯥꯛ ꯂꯩꯇꯅ ꯆꯪꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯌꯦꯀ꯭ꯔꯤꯁꯟ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯑꯅꯤꯒꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯒ ꯂꯤꯟ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟꯕꯥꯟꯒꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯤꯕ ꯁꯥꯔꯤꯅꯦꯅ ꯁꯔꯪꯗꯨꯗ ꯉꯥꯊꯔꯒ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯔꯒ ꯌꯦꯀ꯭ꯔꯤꯁꯟꯗ ꯌꯦꯡꯂꯒ ꯂꯩ ꯃꯁꯤ ꯊꯣꯛꯄ ꯏꯁꯤꯡꯒꯤꯁꯦ ꯃꯄꯥꯟꯗꯅ ꯍꯦꯟꯔꯤ ꯈꯣꯏ ꯇꯣꯡꯁꯥꯡ ꯈꯣꯏ ꯃꯌꯥꯝ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯇꯣꯡꯁꯥꯡꯅ ꯌꯥꯝ ꯇꯞꯅ ꯍꯤꯡꯆꯥꯕꯁꯤꯡ ꯅꯈꯣꯏꯁꯤꯗꯤ ꯈꯪꯉꯤꯅꯦ ꯍꯦꯟꯔꯤꯅ ꯇꯣꯔꯣꯁꯤ ꯀꯃꯥꯏꯅ ꯐꯥꯈ꯭ꯔꯤꯅꯣ ꯇꯣꯡꯁꯥꯡ ꯃꯃꯤꯠꯀꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯄꯣꯠ ꯈꯔ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯥ ꯖꯣꯅꯤꯅ ꯃꯅꯝꯁꯤꯗꯤ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯌꯨꯅꯝ ꯅꯝꯃꯤ ꯖꯦꯝꯁ ꯈꯣꯏ ꯉꯛꯅ ꯀꯩ ꯄꯣꯠ ꯇꯣꯡꯁꯥꯡꯅ ꯅꯣꯏꯒꯤ ꯍꯨꯏꯀꯤ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡꯕꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯔ ꯇꯧꯈ꯭ꯔꯦꯅꯦ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯅꯈꯣꯏꯕꯨ ꯌꯨꯒ ꯊꯛꯏꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯤꯟꯁꯨ ꯕꯨꯠꯁꯨ ꯌꯨꯒ ꯊꯛꯄ꯭ꯔꯣ ꯀꯥꯏꯗꯩ ꯂꯧꯔꯨꯕ ꯅꯣꯏꯗꯤ ꯇꯣꯡꯁꯥꯡꯅ ꯑꯩꯅ ꯅꯈꯣꯏ ꯍꯦꯔꯣ ꯃꯥꯟꯕ ꯅꯤꯄꯥ ꯁꯥꯊꯤꯕꯗꯣ ꯃꯉꯣꯟꯗꯒꯤ ꯉꯁꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯑꯩ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯏꯃꯥꯈꯣꯏꯒꯤ ꯂꯃꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯁꯤꯡꯕ ꯉꯝꯗꯕꯁꯦ ꯇꯣꯡꯁꯥꯡꯅ ꯁꯤꯡ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯤ ꯆꯨꯝꯗꯦ ꯈꯥꯡꯕꯗ ꯀꯜꯂꯣ
ꯄꯤꯛꯇ꯭ꯔꯨꯅ ꯃꯁꯤꯒꯤ ꯅꯣꯏ ꯍꯥꯏꯕꯤ ꯍꯨꯏꯃꯥꯟꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯌꯦꯡꯉꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯣꯏꯒꯤ ꯄꯥꯔꯂꯔꯗ ꯄꯨꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯇꯣꯡꯁꯥꯡꯗꯨ ꯁꯥꯎꯅ ꯀꯔꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯣꯏꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯗ ꯂꯩꯔꯝꯕ ꯚꯨꯠꯅꯤ ꯃꯥꯅ ꯇꯧꯁꯤꯟꯅꯩꯅꯦ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯑꯩ ꯁꯤꯅꯤꯡꯉꯤ ꯏꯇꯥ ꯍꯨ ꯄꯤꯌꯣ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯇꯣꯡꯁꯥꯡꯅ ꯀꯩꯅꯣ ꯅꯣꯏ ꯂꯤꯟꯁꯦ ꯍꯨ ꯌꯥꯝ ꯄꯨꯏ ꯍꯥꯏꯗꯥꯏꯅꯦ ꯍꯨ ꯌꯥꯎꯗ꯭ꯔꯣ ꯅꯪ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯍꯨ ꯄꯤꯌꯣ ꯄꯤꯛꯇ꯭ꯔꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯇꯣꯡꯁꯥꯡꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯑꯒ ꯌꯦꯛꯇ꯭ꯔꯤꯁꯟꯒꯤ ꯀꯥꯗ ꯂꯥꯛꯏ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯤꯒꯤ ꯌꯨ ꯀꯌꯥ ꯊꯝꯂꯤꯕ ꯔꯦꯛ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯨ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯨꯔꯒ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯨ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯁꯝꯐꯥꯕꯤ ꯇꯨ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯨꯔꯛꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯈꯣꯏꯍꯤꯔ ꯉꯥꯡꯉꯤꯁꯦ ꯇꯣꯡꯁꯥꯡꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯊꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯅ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯊꯛꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯈꯥꯏꯍꯦ ꯇꯣꯡꯁꯥꯡꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯥꯔꯤꯅꯕꯁꯦ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯊꯨꯝ ꯈꯔ ꯌꯥꯎꯔꯤ ꯁꯤꯒ ꯃꯥꯔꯤꯔꯁꯤ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯡꯁꯥꯡꯒ ꯊꯨꯝ ꯈꯔ ꯑꯗꯨ ꯇꯧꯔꯒ ꯌꯨꯗꯨ ꯊꯥꯡꯒꯠꯇꯅ ꯄꯛꯊꯛꯇ ꯊꯛꯆꯤꯜꯂꯤ ꯑꯅꯤꯗꯨ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯂꯤꯟ ꯍꯥꯏꯕ ꯂꯩꯇꯦ ꯕꯨꯠ ꯍꯥꯏꯕ ꯂꯩꯇꯦ ꯉꯥꯎꯈ꯭ꯔꯦ ꯑꯅꯤꯗꯨ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯧꯅ ꯅꯣꯛꯏ ꯑꯁꯣꯏꯕ ꯊꯤꯅꯔꯒ ꯃꯁꯝꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯀꯣꯛꯁꯦ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯈꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯣꯡꯁꯥꯡꯗ ꯐꯨꯔꯒ ꯅꯣꯛꯏ ꯏꯁꯥꯡ ꯁꯥꯡꯈꯩ ꯆꯠꯂꯨꯅꯦ ꯀꯩꯕꯨ ꯃꯥꯜꯂꯦ ꯐꯤꯕꯝꯁꯤꯒ ꯁꯛꯇꯥꯗꯨꯒ ꯃꯤꯡꯁꯦꯜꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯍꯦꯜꯂꯤ ꯑꯩꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯄꯨꯇ꯭ꯔꯨꯛ ꯀꯦꯜꯂꯤꯅꯦ ꯑꯩꯁꯦ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯁꯝꯐꯥꯕꯤ ꯑꯩꯅ ꯖꯦꯅꯤꯗ ꯄꯨꯕꯤꯕꯗꯩ ꯈꯔ ꯌꯦꯡ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯍꯥꯏꯕ꯭ꯔꯥ ꯚꯨꯠ ꯅꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯑꯃꯨꯛ ꯕꯣꯔꯥꯗꯧꯅ ꯊꯝꯕꯤꯔꯝꯃꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯥꯎꯅ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯅꯤꯅꯦ ꯍꯥ ꯇꯣꯡꯁꯥꯡꯅ ꯎꯁꯤꯠꯇꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯤꯟꯗꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯥꯎꯒꯠꯂꯛꯏ ꯃꯁꯥꯒꯗꯨ ꯆꯨꯝꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯂꯤꯟ ꯑꯣꯜꯂꯒ ꯆꯠꯀꯦ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯄꯥ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯅꯪ ꯇꯣꯡꯁꯥꯡꯅ ꯌꯦꯡꯒꯦꯅꯦ ꯆꯠꯂꯨꯅꯦ ꯍꯧꯖꯤꯛ ꯂꯤꯟ ꯑꯣꯜꯂꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯂꯤꯟ ꯑꯣꯜꯂꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯒ ꯊꯦꯛꯑꯒ ꯆꯠꯄꯗꯨ ꯃꯥꯗꯤ ꯊꯦꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯎꯪꯂꯒ ꯆꯠꯂꯕꯅꯤ ꯇꯣꯡꯁꯥꯡꯁꯨ ꯇꯨꯡꯗꯒꯤ ꯏꯟꯅꯔꯛꯂꯤ ꯍꯩ ꯑꯃꯨꯛ ꯇꯨꯁꯟꯅꯤꯀꯣ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯄꯤꯛꯇ꯭ꯔꯨꯅ ꯎꯪꯂꯒ ꯉꯥꯎꯔꯤꯉꯩ ꯌꯦꯛꯇ꯭ꯔꯤꯁꯟꯒ ꯂꯩꯃꯒꯅ ꯄꯨꯊꯣꯛꯈꯤꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯁꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯂꯩꯃꯅ ꯃꯁꯤꯒꯤ ꯂꯤꯟꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯂꯛꯏꯁꯤꯅ ꯐꯥꯖꯤꯜꯂꯣ ꯌꯦꯛꯇ꯭ꯔꯤꯁꯟꯅ ꯍꯥꯠꯈ꯭ꯔꯁꯤ ꯏꯃꯥ ꯂꯩꯃꯅ ꯍꯥꯠꯄꯗꯤ ꯍꯥꯠꯅꯤꯡꯗ꯭ꯔꯦ ꯖꯨꯗ ꯊꯝꯕ꯭ꯔꯥ ꯍꯥꯠꯄ꯭ꯔꯥ ꯃꯑꯣꯡ ꯌꯦꯡꯉꯁꯤꯁꯦ ꯇꯣꯡꯁꯥꯡꯗꯤ ꯃꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯐꯥꯈꯤꯕꯗꯨ ꯎꯕꯗ ꯃꯅꯤꯡꯗ ꯍꯥꯏꯗꯅ ꯃꯃꯤꯠꯀꯗꯨ ꯎꯏꯔꯤ ꯇꯧꯔꯒ ꯂꯥꯛꯑꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯏꯃꯥꯎ ꯇꯣꯔꯣ ꯐꯥꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯨꯄꯥ ꯊꯤꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯄꯨꯟꯁꯤꯜꯂꯣꯏꯗꯧꯔꯦꯃꯤ ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯁꯛꯇꯤ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩ ꯐꯖꯕꯤ ꯑꯃ ꯑꯣꯜꯂꯣꯍꯦ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯑꯣꯟꯅꯕ ꯇꯧꯕꯗ ꯍꯧꯗꯣꯡ ꯑꯃ ꯐꯟ ꯑꯣꯜꯂꯛꯏ ꯃꯇꯨꯒꯗꯨ ꯖ꯭ꯋꯥꯏ ꯇꯥꯔꯒ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗꯅꯤ ꯖꯣꯅꯤꯅꯁꯨ ꯉꯁꯥꯏ ꯀꯤꯈꯤꯕꯗꯨ ꯇꯣꯡꯁꯥꯡ ꯐꯖꯔꯕꯅꯤ ꯁꯥꯗꯅ ꯃꯁꯥꯒꯗꯨ ꯍꯥꯏꯗꯅ ꯅꯤꯡꯒꯗꯨ ꯂꯩꯗꯅ ꯃꯃꯤꯠꯀꯗꯨ ꯎꯏꯔꯤ ꯃꯤꯌꯥꯎ ꯈꯣꯡꯂꯒ ꯆꯪꯁꯤꯜꯂꯛꯏ ꯌꯦꯛꯇ꯭ꯔꯤꯁꯟꯅ ꯀꯥꯏꯗ ꯍꯧꯗꯣꯡꯅꯣꯅꯦ ꯀꯔꯤꯅꯣ ꯁꯤꯅ ꯌꯦꯛꯇ꯭ꯔꯤꯁꯟꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯤ ꯇꯣꯡꯁꯥꯡꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯎꯈꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯂꯒ ꯄꯥꯏꯊꯣꯛꯈꯤ ꯇꯣꯡꯁꯥꯡꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯖꯣꯅꯤꯗꯨ ꯅꯣꯛꯂꯒ ꯐꯖꯔꯦꯅꯦ ꯅꯣꯏꯗꯤ ꯍꯨꯔꯥꯟꯕꯁꯦ ꯅꯣꯏꯅ ꯍꯦꯟꯅ ꯅꯩꯔꯦꯅꯦ ꯅꯤꯄꯥ ꯑꯩꯈꯣꯏꯁꯨ ꯄꯦꯛ ꯈꯔ ꯄꯥꯏꯁꯤꯗꯅ ꯃꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯁꯦ ꯍꯦꯟꯔꯤꯅ ꯌꯥꯏꯅꯦ
ꯀꯨꯏꯔꯦ ꯇꯧꯗꯕ ꯑꯗꯨꯒ ꯊꯕꯛ ꯍꯧꯁꯤ